Bharat sembada Kukiland kouba leibak ama yaokhibara ireng liangmai khulda satharamba thawong adu kuki khulai paibas singi lujadaba thawong ni haina haumi youth front na thamlakli ngasi youth front gi general secretary KS Johnson na khurek piduna thadorokwa cherol aduda haukiba chahi kaya gi mamangdagi Manipur gi wangmadagi mitop sangsilaktuna chingi lamsingda umang kokthokduna popi thaba amade drug lalonba gi thabak satharakpana lamdam asida yelhau ngai khundaраklaba furup singda achauba saitheng ama pirare popi thabagi thabak asi Bharat lengang na yoktuna thamliba kuki khulai paibas singna hangthingnana sawali amadi lamdam asi yelhau furup singda mihar mipun chathaba yekhai thinkhai ba piba aki akhang pokhan bagi thawong kaya tawduna lakli kuki khulai paibas sing asina me ahum English ngani ga kulumdoi degi hauna atamdana maitai da landarakpadagi lamdam asi tangoi oina chakli misi mina thokpadagi sena khaina bagi mai chakna yumthong kaya da mikap mirau kholna neli ngasi Manipur gi tampakta tariba awaba asi chingi lamda fanglakpa yabagi akiba leibana singda yelhongaidagi khundaraklaba furup singna kuki khulai paiba singi mayokte ihau sagalakpagi mami tarakle logi wangmada kuki khulai paiba singna maning tamnabagi damakta semgaliba aronba lambi German Tiger Road sembada athingba piba popi thabada athingba amadi kuki khulai paiba singi camp sabada yaroi habagi kholau lauba horakle ikhang khangaudana ireng liangmai khulda yekhai thingkhai ba thokan lambada natana khungi chairman da aki ekang pokan lamba laibak thibani masida natana Kukiland thazilamba adu yongna laupu tanbagi thawongni masi memarda best tawba lalurup singi ka henba lujadaba thawongni thawong asi lamdam asigi miyam gi mayoktani Bharat sembada Kukiland kouba leipak ama yaokhibara kaiba yaroidaba Manipur gi ngamkhai Bharat leipakna yoktuna thamliba kuki khulai paiba kharana hanjin temsingnabada yengduna leiriba nungi wahan thok karino kuki khulai paiba singna Central Forces ki mang maktada irang liangmai khulda chatharakiba ka henba thawongda karigumba action amata lokhataba haibasi laibak thibani kuki khulai paiba singna pairiba khulai Bharat lengangna ayaba piduna paihalibani hairoidabagi maram leibra chingi chana kanglon ga tampaki chana kanglon ga khenariba karigino masi Bharat lenga ki karamba thausil no Manipur asi nisagi leipak ama oirakliba asidagi kanbasi Bharat lenga ki thaudang natabra asigumba thawong asina lamdam asi yelhau furup singbu thaoidabagi mami chongna tare Bharat lenga ki achan miran naibagi thawong asina lamdam asigi miyam ningba kaihalle Manipur da haukiba miyoi kaya amana Bharat ki mihut sinduna kathokba amadi malem gi fambakta achauba mafam kanduna mingchat kaya ama purakpa ngamkhrei Bharat lenga ki achan miran naibagi thawong asina lamdam asigi miyam Bharat na tabagom fawhalle chathariba thawong asina Manipur Bharat da pulhan bagi wahan thok karino South East Asia da chahi kaya maning tamna palamba lepak ase Bharat lengang na hanthana yengnabra Manipur da ing tappa puraknabagi damak Bharat lengang na achar miran naibagi wakhal thadoktuna manaba meeting yengba amadi yellow furup sing ikai khumnaraba matamdada ngamgani haina cherol aduda hairi